खुरुमजरी ISTV पाउमियंग ताबिरु पुनांगपु तारामना ओक्सरी मरुओइबा पाउसिंगदा Assembly na pass taukiba bill ahum Bharat Sarkar na ayaba pidanaba Mizoram gi Chief Minister na Prime Minister Narendra Modi da ayaba pidana taksimkhre Mizoram gi Chief Minister ne Assembly da pass taukiba bill ahum gi matangda karimata khangdana khut thingjinduna ngangbagi mathau tade haina Congress MLA N Biren na magi Facebook account da phongdorakli amadi Bihar ki MP oiramba Papu Yadav na maram chadana Kanglup naiba wafam phongdoktuna Manipuri singbu aki akhang pibagi mayokta Delhi da maimet na signature campaign chathabaga loina na Prime Minister da wakat kadauri Pau sandonong pizari Handak Manipur Legislative Assembly na pass taukiba bill ahum The Protection of Manipur Peoples Bill 2015 The Manipur Land Revenue and Land Reforms Haven Amendment Bill 2015 amadi The Manipur Sovereign Establishment Second Amendment Bill 2015 asi ayaba pibiganu haina Bharat Sarkar da Mizoram gi Chief Minister Lal Tharonla na aiba cherol piduna taksinkhre Mahak ki cherol aduda Manipur asi Mitei Naga Hamadi Kuki Mizo group na khunda ba mafam amani handak khanghaudana Mitei singna Manipur da inner line permit system chana hangadabani haina dabi tawrakpadagi Manipur gi tampaki mafam singda law and order gi fibam da chawna akaiba piki Hairiba pressure group asida travel praja sing amata yaukide amadi tanakide sangsilakpa khongjang aduna maram oiduna chahi asigi August ki tang 38 da bill ahum asi Manipur Legislative Assembly na pass tauki bill ahum asibu yaningdaba phongdoktuna All Naga Students Association Manipur Kuki Students Organization Manipur na bill ahum gi mayokta general strike chathaki Churachandpur amadi Sadar Hills Autonomous District Council gi mafam singda chawna khongjang sangsilakpadagi misam singi punsi mangkhiba amadi asogapan kaya yaure minister amadi MLA singi yum phawba mai thabagi thabak chathakre phibam asida Bharat Sarkar na munna khantharaga bill ahum asigi ayaba pibiganu haina Bharat ki Prime Minister Narendra Modi da address tawba Mizoram gi Chief Minister gi ayiba cherol asida mayak sengna palli Amarom da Mizoram gi Chief Minister na phongdokhi bu wafam adu bill ahum asigi matangda munna khanglaga wangang lamba oirabadi phagadabani haina Congress MLA N Biren na mahaki Facebook account ta phongdorakli khangdana wangang ba asina mapung phadaba amadi communal based politics ni haibadu mayak sengna utle mahakna Mizoram praja singi damakta kari tauri haiba hanglakli masing yamlaba Mizoram gi refugee kaya Tripura da changjafam loduna leiri haiba miyamna khangnarabo wafam ni bill ahum asigi matangda mahakna wangang bagi mathau tade amadi masi mahaki business nate haina phongdorakli bill ahum asigi matangda semdok semjin darkar leirabasu madugi damakta sem sadana lei masi mahaki mathau nate hairi Haujik Manipur da Mizo kaya permanent oina khunda leita duna leiri adumoinamak Manipuri kaya di Mizoram state ta permanent oina khunda leita na leiba ngamdri haina phongdorakli Bihar gi hana MP oiramba Papu Yadav na Bihar landuna lakpa Manipuri sing chathan loidabani amasung fu saigadabani haikibasi makhoi gi kanglup naiba wakalon adu uthokjarabani asigumba miyoi asi miyam gi lusingbo oibada matik sade maramaduna Manipur Young Mind Association Delhi maimet na Prime Minister da mahaku amuk hana mikhal lefhandanaba wakatlagani haina maimet ki advisor ningombam rajuna phongdorakli ngasi ISTV News ka unaba amada rajuna makhata na phongdorakpada Manipur da mitop singbu leiba ya handre amasung makhoi gi mathakta miyot minai chathare Manipur Assembly na ILPS ka mari leinaba bill pass tawduna makhoi bu tanba haure haina Papu Yadav na lan na sandokli awang nongpok lamdam gi maruaina Manipuri sing Bihar landuna lakpa train singda check tawduna amuk halan khigadabani haikiba asina Manipur gi mapanda chatkadaba Manipuri sing akiba pokhalle mapanda leiba mitai sing mipaiba faunare mahaki thawong asigi mayokta signature campaign ama Delhi da pangthokli Papu Yadav wo amuk hanna mikhal thengnaba yahandanaba Prime Minister da khanghalagani kanglup naiba thawong jathaba miyoibu mihut oihanbada matiksa de phongdokhi kariguma mitai macha singda Bihar fauduna chatpa matamda khudong thiba nanglabadi madugi daita Papu Yadav na pugadabani loinana mahaki mathakta criminal case panduna phagadabani haiki MP oiramba adugumba Papu Yadav na Manipurda Bihari sing amadi mapalamni lakwa nan Manipuri singda ot naiba tawrabnina Manipur dagi Bihar phawraga chaliba train singda Manipuri macha sing yawrakpal thenaragadi madu check tawraga chingtharaga phuraga hairiba Bihari keno Manipuri sing adu Manipurda mohanan gidabni high statement na maram oiraga yamna chawna Manipur macha sing akoi ngahal leitana chathok chasin tawriba Manipur macha singda yamna khudong thiba thongningai oiba akoi gi adugumba
कहीं सिचुएशन मोदी इंडिया की प्राइम मिनिस्टर प्रेसिडेंट मेमोरेंडम पीसल पपुयादबी अमोना इलेक्शन लेप यादव मागी मथक अकन एक्शन लौखत्पीदुना मोरल यादव कम्युनल की इरांग सागतदा चावना सिजनरीब राजनीति तौरीब मियोय मथक एक्शन लौखत्पीयो चिंब अखोई हौजिक कन्ना डिमांड तौनबा सेम सारी नागा पीपल्स फ्रंट की एमएलए मरी उखरुल असेंबली कंस्टिट्युएंसी की सामुएल राइसोम चांदेल असेंबली कंस्टिट्युएंसी की विक्टर नुंगलुंग कारोंग असेंबली कंस्टिट्युएंसी की वी अलेक्जेंडर पाव अमदी माउ असेंबली कंस्टिट्युएंसी की एल दिखोना एमएलए की फमदगी तोक्सरगे हाइबा चेरोलमा ngarang numidang pung 10 muk tarakpa matamda स्पीकर की बाबूपरादा लैबा बंगलोदा संत्री की खुथांगदा मी अमा लाक्लगा पिसिलमले हाइरी हाइरिबा चेरोलसी अचुम्बरा नत्रगा सासिनबरा हाइबना चिंगबा वाफमसिंग रूल की मतुंगिना स्पीकर ना हायेंग ऑफिसदा येंगलगा मथौ ताबा थबक सिंग लौखटलबा याय हाइना असेंबली सेक्रेटेरिएट तगी फंगबा पाव अमना हाइरी एमएलए मरी मसा मसा कौरगा फम थादोक्सरगे हाइरिबा चेरोलसी चुमलबरा हाइबना चिंगबा नियम की मतुंगिना हंगदौबा कयासु लैरी हाइना पाव असिना मखातारी इम्फाल दिमापुर लंबी की कोहिमा मया की फिसेमादा चिंग निंखाइबना मरम ओइदुना लंबी चटपा यादना लेरकपा अदु लाक्लिबा तांग 10 दगिदी लाइट व्हीकल सिंग लंबी असिदा चटपा यारगनि हाइना बिआरओ की मचिन चटपा अमना खंगलकली चुराचांदपुर थौदोकी मतंगदा सेमखिबा जेएसी की मिफममा केकेएल कॉम्प्लेक्स दा ngasi पांगथोक्तुना तोंगान तोंगान वारेप तरुक लौख्रे जेएसी की इंफॉर्मेशन एंड पब्लिसिटी डिपार्टमेंट की चेरोल अमना ममांग द स्कूल सिंग हांगदोकलगनि हाइबदु हौजिक ओइरिबा फिबम मियाम की प्रेशर अमसुंग महिरोइ सिंगी ममा मपा सिंग हाइजरकपदगी जेएसी ना मखादाना लाउथोक्त्रिबा फावबो स्कूल थिंगलगनि दुकान सिंग हांगबा अमसुंग मियाम की चथोक चसिन अयुक पुंग 5 दगी नुमित युंगबा पुंग 2 फावबा कोमथोकनि नुपी सिंगना चथरिबा वाकन मिफम मखाताना शांति ओइना चथहनबा जेएसी की अयाबा यावदना मई थाबा अमदि वायलेंस खुदिंगमकी दायिता जेएसी ना लौरोय जेएसी ना संगसिलकपा खोंजंग खुदिंगमकता मियामना मतेंग पांगबियु बन जनरल स्ट्राइक ना सिंगबा जेएसी की नॉलेज यावदना संगसिन बिगनु विलेज अथॉरिटी अमदि चीफ सिंगना तंगदु लैताबा फिबम अमा लाकनबा होटनबदा नुपी सिंगदा कोऑपरेशन पिबियु हाइरी काला पहाड़ अमसुंग मसिगी अकोइबदा लैबा गोरखा मियामना हंदक चुराचांदपुरदा लैखिदबसिंगी मफमदा अवाबा फोंदोकपगा लोइनना वकत मिफम अमा काला पहाड़ पांगथोखरे यूनाइटेड काला पहाड़ एडमिनिस्ट्रेटिव एंड डेवलपमेंट सोसाइटी ना सिंधुना पांगथोकपा थौरम मसिदा गोरखा सिविल सोसाइटी सिंग अमदी अतै लुसिंगबा कयासु सरुक याखी चुराचांदपुर की विक्टिम सिंगी मतेंग ओइननबा थौरम मसिदा मास डोनेशन सु चथकी सोसाइटी की चेयरमैन सुबोल सिंह मोहतेना ट्राइबल सिंह की हक अमसुंग लम सिंगनरकलबदी गोरखा सिंगना खांगदुना लैबा ngamloi ningsingba thoktraba matamdagi ट्राइबल की लम की रिसोर्स सिंगना हिंगननबगी लंबी अमा ओइदुना लाक्लिबनी खुदोंचाद्रबा फिबम असिदा स्टेट असिगी ट्राइबल मियामना थौना लेबियु काला पहाड़ लैबा गोरखा सिंगनासु असेंबलीना पास तौकिबा बिल अहुमसी यानिंगदे ट्राइबल इसिलिनाउ सिंगिदमक गोरखा सिंगनासु चपचाना लेपकनि हाइखी मणिपुरी एसोसिएशन नॉर्थ ईस्ट इंडिया की सेंट्रल एग्जीक्यूटिव कमिटी की मिफममा गुवाहाटी प्रेस क्लब तंगसी पांगथोखरे मिफमसिदा एसोसिएशन की एडवाइजर वाई धनकुमार प्रेसिडेंट खाइदेम सुनामनी वाइस प्रेसिडेंट खाइदेम कांता सेक्रेटरी जनरल एस प्रकाश असम जोन 1 की प्रेसिडेंट मुबा सिंह सरुया की मिफमसिना मियाम की इहौदा लैखिद्रबा रोबिनवुड अमदी एसोसिएशन की हानगी प्रेसिडेंट एस के सिंहाना लैखिदबदा अवाबा फोंदोखी ऑल असम मणिपुरी स्टूडेंट्स यूनियन की प्रेसिडेंट सेराम हिराजितना हौजिक मणिपुर की मपानदा लैरिबा मणिपुरी सिंह याम हई सिंहना लैबा मथौ ताई कम्युनल ओइबा इहौ सागतबा अमदी पुन्ना हिंगमिन्नदुना कोऑपरेशन लहनगदबनि हाइकी तोंगान तोंगान मियोय कयाना हौजिक ओइरिबा इशू कयागी मतंगदा कुपना खन्ना नैनखी मिफम लोइरबा मतुंगदा गुवाहाटी प्रेस क्लब ता नेशनल मीडिया यावना पावगी मिफम अमसु पांगथोकी मिफम असिदा एसोसिएशन की प्रेसिडेंट खाइदेम सुनामनिना मणिपुरी एसोसिएशन नॉर्थ ईस्ट इंडिया असि अवांग नोंगपोक स्टेट निपानदा लैरिबा मणिपुरी सिंगी मसागी नाथ सेन थुम पॉलिटिकल राइट यूनिटी कोऑपरेशन इमोशनल इंटीग्रेशन सागतुना चाखवत थौरांग सिंगदा माई ओनसिनदुना संगसिनबा हाइबा पांदमदा सेमबनी हंदक ILPS चना हन्नबा होटनबदा मियोय खरना तोंगान तोंगानबा पाउसे खरदा मणिपुरी सिंगी मथक्ता अरानबा पाउ फोंगदुना इहौ असिबु मपुंग फादनबा होटनबा थवोंग लाइबक थिबनी मणिपुरदा कनागुंबा फुरुप अमबु ताती तावैना तौबा असोक अपन नंगहनखिबा लैते इहौ असिदी मणिपुर गवर्नमेंट अमदी मणिपुर मियामगी मरक्ता लैनबनी मसिना मरम ओइदुना कनागुंबा फुरुप अमतना कांगलुप नाइबा इहौ सागतपिगनु हाइखी
Yelhomi kannanabagi ihauda chara henbagi khongjang changsin kiba khongjang loising okpagi thauram mama ngasi Singjamai parking da leba community hall da pangthokre Singjamai apunba nupi lupna sinduna pangthokiba thauram aduda laikhidraba sapam Robinhood ki mafamda ikai khumnaba utuna minute ani tuminna leptuna awaba phongdokhi tongan nupi lup amati club ki miyoi sing yaungna khongjang loising da lai pareng huktuna ikai khumnaki Amaromda ILPS Khongjangda Laikhidraba Anand Singh Higher Secondary Academy gi Mahairoi Robinhood ki mangani laihungi thauram hayeng khurai lairengbam lekaida pangthoklagani thauram asida lamdam asigi miyamna saruk yabinaba JC ILPS JAC amadi imung manungi maikaidagi khangalakli Hayeng pangthokadoriba Robinhood ki mangani laihun thauram asida miyamna numidang yumthong khudingwakta maira katpiduna ikai khumnaba utpinaba JCILPS Students Wing gi cherolamana hairi Irabot Celebration Committee gi lamjeng makhada thabum ama chupna chatharakliba thauram gi saruk ama oina Irabot Celebration Committee Patsoi Kendrana Janeneta Irabot ki ningsing thauram khamnam leirak community hall da pangthokre thauram asida State Secretary Dr. M Nara Celebration Committee gi Secretary L Sotin Kumar su saruk yaki miyamna lamyan bahaina mingthol pikiba asina mahaki magun amasung miyam gi damak kathokiba singa du takli Purbanchal Pradesh Sembagi Mayokta Mahakna Lamdam Asigi Nat ki Chatnabi Amadi Atai Hiram Kayada Mangtharakpa Kaya adu Khangbadagi Madugi Mayokta Lepkiba aduna ngasi Manipur Maromdom lepchaba ngamlibani haina L Sotin Kumar na phongdokli Dr. M Narana Mahakna Pamlamba Kaya adu Thabumama Chupna Miyamda Khanghanbagi Tangai Fadaba Laibana Thauram Masi Pangthokpani ngasi Oiriba Lamdam Asigi Tangdu Laitadaba Phibam Masida Lamyanba Irabot ki Wakhalon Chenbagi Tangai Fadaba Laihaiki Handak ILP ki khongjangga mari lainana tha anirom mahai changsing thong lon badagi mahairoi kaya lairik tamba fangda badagi putha hauraba saruk sing men khatnaba ghari awang lekai da leba extra 8 higher secondary school na ngasi dagi nongmaijing numit fawa yauna class tawba haukre mahairoi amana phongdorakpada syllabus cover tawba ngamnaba mahairoi singi khanduna school authority na paikhallegliba thabak asi afawa khongthang ni haiki School की साइट की अखोई छात्र के दमकता एक्स्ट्रा क्लास लोबी तना जनरल हॉलिडे हुसी का संडे खुदिंग के क्लास टॉक तना दई हॉलिडे मतम दसो क्लास लौथरगा अखोई थानी कोई की मैम की इहो दुदा अखोई स्कूल तमुद्रजो दुगा ओजाजिंग नमो अखोई पेखारी थादा यादनिना मीजी ओइदा यादनिना अवाप मतम जे मेंखलाउनाबा extra class of yam nungai je harau jam harau School asigi principal Raghumanina extra class amadi suti numit singda chang naina class tawragani handak tha anirom lairik tamba fangkitaba matam adugi damak organization kharana oza singi tolop cha da yankhai khaktamak lobi haibudi yaningde private school gi oza singna tolop macha charaga imung punari bani haiki Anas haribu mayam punama asinda maram ore adarga ai mota pegi kari kari tawriba kholiba mayam singse ade private ki da sumai dun tawrise sarkar gi ditafra kamai taw aduga we are not akoi de ways the subudin atishit maram di ways waraga di no work and no pay dagal he adu akoi di ways na de akoi di akoi appointment thoi regular basis the tauri kholi anyway moibo on probation the thami kholi mayam punamoksina maram orerga 50% p by say school si farga nabagi nongta have aidi khuding moki private school lady ba khole mayam singse masigi phananum gi damakta di agi mota de karigum matam daba moi pe heg aidi handana p by samase ma yaning de aidna mayam da sum phongdok chining Indo-Myanmar border paring oiriba B Bongjang amadi T Mojang anigi lonaba mafamda ngarang 13 suba Assam Rifles amasung taruk suba Dogra Regiment ki apunba kangbu amaga khut thokna bada laikhidraba miyoi anigi hakjang ngasi police na lokhatkre thaudok aduda makhoidagi AK-47 rifle ama 9mm pistol ani recover tawre haina ngarang media da IGR South na phongdorokpa laikhrabani
Nongmai kapnabani haiba thokdokta leikidabani hairiba miyoi ani adu khongrau macha amamamdagi hena selamde hairi amaromda ngarang ayuk pung 13 taba matamda Chandel district ki bi jongjang khuldagi khara chatlaga leiba mafam amada phijam setuna masada khulai yaudana anaba layengnabagi thokiba PLA ki kedar ahum hana lumduna leiramba Indian Army na atlakham leitana nongmai kapchilakpadagi mafam adumaktada kedarani leikide atopa kedaramana nanthokuna chelakhi adubu masada Maina pan bana maram oiduna laikan nabangamdana leikidre haina RPF ki Department of Publicity ki Chief Bankim na thadorakwa cherolamada khangalakli leikidraba kedarahu madudi General Headquarter da thabak tawduna leiramba phawbakchau ithai bazar dagi Second Lieutenant Amar asengba maming Kangjam Romi apokpa ke Babu amadi apokpi Kangjam Kabok leini Thanga Khunsem dagi Tongbram Biren amasung Tongbram Ongbi ibeyamagi machanupa Sarjan Syam asengba maming Tongbram Samananda amadi Kaisamthong Elangbam lekai dagi Chongtham Phomendro amadi Chongtham Ongbi Udoirani gi machanupa Corporal ND asengba maming Chongtham Nabakantani Laikhidraba kedar ahumasi yamna ing tappa puksel sengba thaksi khasi phajaba ningtam lani oibaga loinana mama laibak miyam amasung party bu thamoi sengna ningjaba amadi maning makha tamna hingba pamjaba thongna phaba marup singni makoina laikhidabada ikai khumnaba utpagi thauram lup asigi condolence unit department amasung station khudingmakta pangthokre hairi loinana laikhidraba kedar ahum sigi imung manung sagai natai amadi marup mapang singi awabadasu RPF amadi masigi lani PLA na saruk yari haina fongdorakli pau ke marak thana te break amatang break ki matung da taram namu oksari bill lahum pass tawkibagi mayokta thorakliba irang asi chingmi miyam ge lup amasung luching basingna sarkar ga wari sanaduna waroisin purakna hotnabiu thokdok asi thajaba walakpadagi oirakpani haina JDU gi president Tombina ngasi bapubrada leba party asi office ta pangthokpa pangmising ga unabada fongdokre Party ki General Secretary Lian Gangtena chingda oirakliba irang asi sarkar na watana haudaba amasung mot longkhidabana ni haiki Social media thingzin kiba asina saitheng kaya piriba asi sarkar na khanthabiu haiki President Tombina Naga Peace Accord na Manipura makhal amatagi akaiba piroi haina Union Home Minister na thajaba pirakle haujik chinggi irang asigi waroisin puraknaba sarkar na hotnabiu haiki sarkar kanagumba amatta tanaramdana 2001 की जून की तो सुमकोई ना वारे बसे without territorial limit है वो वारे बदो लाउथों की बदा थों की बा अचुन्ना हंदक की peace accords ने सो कनागुम्बा अकोई की peoples मणिपुरी peoples हम तक अदुग सरकार कनागुम तक खनरंदना सेगुम्बा peace accord में साइन दोनों बसे community अमगा नुंसिनदना नबा हुगी हुगी लांगबा BJP na thakpa se masi matung domuk tawidana Imphal Dimapur amadi Imphal Jiribam lambi chatpa yakhidabadagi Imphal yauna Manipur gi mafam kayada petrol marang kaina fangdabagi awaba kaya mayoknari petrol liter da lupa chamyang khaidagi chamarifu fawba yaure amaromda Manipur sarkar gi mari leinaba department na paikhalakpa thoksil ama oina media gi thabak tawriba miyoi sing maru oiba department amadi school van singi thau fanghannaba akhanna na paikhalakpa thawrang ama oina ngasi DM college gate mayada leiba PCTC petrol pump da thau pinanaba thawrang tawki ngasi ayupong ahumgi mamangdagi miyoi kayana thau launanaba pam asi tamna changsinnarakpadagi lambi chathok chasinda chawna akaiba pikre oirakliba phibam adudagi hana pam asida thau pigani haina tawramba adu tokre thau launanaba queue leptuna leramba miyoi amana thau fangdabagi awaba kaya fongdorakli Amaromda petrol pump singda thau marang kaina fidrabasu lambigi matai dadi black ta mamal tangna thau leiba phangli asigo pibam asida sarkar asina miyamgi awaba yenglaga akhanaba miyeng sangduna miyamda thau ningthina phanghanningbagi apamba sing praja singna fongdorakli Kopugi problem mayama senset pugi pugi petrol ji oji cuma tik kena oire 180 ole kena da pugi uji mayamna kena sudah kari hai ta lambi tha kota yon mayam je pugi masih aduh petrol ji cuma tik patre pugi masih pugi department hai ta re Manipuri kena jina pugi department kang sing mayam je pugi namda lambi petrol mayam phangi ka petrol ni phang re Bharat Sarkar ki makhada laiba Community Food and Nutrition Unit Imphal na Social Welfare Department ki ICTS project Bisnupur amadi Moiranga khusamnaduna ngasi Kainau Community Hall da kontra mari suba jati gi machi oiba chinjak ki chayol gi palan thauram pangthokre
Thauramga mari lenana kainau bazar dagi kainau thongkhong phauba nutrition rally amasu chatki nutrition amasung haksel gi mela utpaga loinana machal suba chinjak sem saduna yanghanki better nutrition key to development haiba theme da pangthokiba thoram aduda S Bihari amadi Bisnupur district hospital gi MO Dr TH Nabakisor na wangangki USA gi Hampton da haukiba August 15 da USA macha Kenan A Palmer kauba miyoi amana nongmaina kaptuna hatkiba thangmaiban maisnam lekai degi retired Colonel Chandam Rajkumar gi machanupa Chandam Saulin gi asiba hakjang ngasi Imphal gi International Airport ta purakre ngasi nungthil pung 3 khairom tabada airport ta hek thunglabaga Assam Rifles ki kangbu amanai kai khumnaba utki loinana thangmaiban maisnam lekai gi miyam amadi mahaki imung manungi miyoi singnasu laisu katki misi asigi matangda Saulin gi mase CH Lithion Lana mahaki manau nupa asi tennis sanaroini tungi asalaiba tennis player ama buhatpada chenari bamiyoi asi USA police na matam chana faduna wayal bichar sathabada apenba fongdorakhi. We are grieving, we are mourning his loss at a very young age of 25. Somebody is dying. It's like it's not worth for what he had done. He was supposed to, well, if he was alive, he would be reaping his rewards now of his hard work and struggle. We are all devastated. Ngasi Lord Krishna gi mapok numit Krishna Janmashtami gi thauram Manipur da supang thokre thauram asiga mari lenena sangai prok da leba Iskon Mandir Palace compound da leba Sri Sri Govindaji amadi Mahabali laisang da miyam na lai khuramba laknaki Iskon da pangthokpa thauram asida chama 18 suba Bhiasa Pujasu pangthokhi Serau makha lekai dagi athokpam bina devi misida chenabani haina miyamna fubadagi soktuna laikan nariba Naurem Narendraga mihat asida karigumba mari amata lainadi haina mahaki apokpi bina sakhi de bina fongdokre ngasi Manipur Press Club ta pangthokpa pawmisinga unaba amada mahakna makha taraduna masa yana duna makhoyani haukiba me kontrada chenduna waroipot puraba matungda luhongbagi matam lepnaba ngaiduna lairibani Narendra Serauda Laiduna JCB Tauraga Sen Talibani Adubu Haukiba September ahumda mapana re haiduna mahakna fonda yumda laknaba haibadagi numitugi nungthil pung ahumrom tabada mayumda lakhi Laibak thibadi numidang wairam pung 8 makhairom tarakpada binagi mamana phone tawraktuna Narendrana binabu nungthil pung 3 rom tabadagi puraga chatkibadagi halaktre haina khangalakhi Mathang nongan baga imung manung sing serauda chatlubada miyamna nupi hatpani haiduna phu jaiba tawrakpadagi mahaki machanupa hauzik aruba phibamda laikanari mahaki machanupa bu bina hatpani haina siriba maralasi yaningde bina hatpada chenariba miyoi sing mari leinaba singna puthokpiu hairi Manipur da ising isau thokpadagi awaba nanglaba praja singgidamak mateng oinaba Delhi University gi Sri Aurobindo College gi North Students Welfare Association na Dynamic Manipur ga khusamna duna lupa lising 18 henba senpham Dynamic Manipur gi khuthang da khusinakre haukiba August 19 amadi 38 da Delhi gi college campus asida fund drive campaign chathaduna tongan ba mahiroi singdagi lupa lising 8 chatruk yangkhai amadi oja singdagi punna lupa lising 8 chamanga gi senpham awaba tarba praja singi damak tengbang lakpani haina association gi public relations and information secretary M Ravisandrana amadi Maihawbam Ronalna ISTV news da khangalakli Education Department ki ZEO Zone 2 Imphal East District na sinduna ngasi lamlong bazar da leba Khurai Girls High School da Harnessing Light Possibilities and Challenges haibasida District Level Science Seminar 2015 pangthokre Class 10 fawgi manung da leba mahiroi singna athoya hen tanakiba aduda Sainik School gi Class 10 tamliba Boris Thograkpamna first position amadi school asigi class 10 ge mahiroi Kakula Khumuk chana second position takre mahiroi ani asi lakliba September 8 da pangthokadaba state level science seminar da saruk yaragani hairi Handakta ising ichauk thokpadagi awaba nanglaba miyam gi damak ngasi mayang Imphal kendro gi manung sanna leiba Konuma Mayai Lekai public ground da nongmagi oiba health camp ama pangthokre BJP IT cell gi convener Kongkham Robindro gi sponsorship makhada KYDC Konuma amadi SEDO mayang Imphal anina sinduna pangthokiba health camp aduda miyoi chamri rom lemna layeng bagaloina na hidak langthak sing supi ki Thauramga mari leinana Robindro na fongdokhibada ising ichauk thokpadagi hanthakraba matungda laina kaya sandorokpa yaubadagi mateng pangbo oina praja singi apamba matungina camp asi pangthokpani haiki Singchong matungda anai la khom mayam sida akoina kharjo ju mating pangjagena akoina one day free medical se sinjabani kunuma organization gi club ma aduga
ꯑꯩꯈꯣꯏꯒꯤ ꯁꯦꯗꯣ ꯍꯥꯏꯕ ꯀ꯭ꯂꯕ ꯑꯩꯈꯣꯏ ꯃꯌꯥꯡꯐꯥꯜꯁꯤꯒ ꯄꯨꯟꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯩꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯔꯒ ꯃꯌꯥꯝ ꯃꯤ 2,900ꯃꯨꯛ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯖꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯝꯅ ꯍꯤꯗꯥꯛꯁꯨ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯆꯈ꯭ꯔꯦ Andro Kendragi Manung Sanba Andro High School da Rotary Club Impal na sinduna Mega Health Camp ama ngasi pangtokre camp asida Jenims ki Dr. Kunmanga Barbina Sizagi Dr. Nursing yauna punna miyoi chamapan lom layeng bagaloina na hidak langthak kaya su lemna yenthoki Kendra asigi MLA Sam Kumar su camp asida laktuna awada pakaya yengsinki Rotary Club Impal gi President Ngangom Tes Kumar Hanagi Governor Ajit Jenims ki Director Dr. Debensu Kem asida sarwyaki Rotary Club na Manipur gi mafam kayada ana layengi lamda midyeng jangduna lakli BPL gi makhada Andro Kendra gi oina heart ki anaba leiba chahi 19 gi makhada leiba angang sing lemna layengani haina wangang ki basingna phongdokna ki MLA Sam Kumar na Rotary Club of Imphal na lawriba thodang thagat pa phongdok pagaloina na mahaki maikai dagisu pangbaya pa mateng pangani haiki Sige sumba health care masna koi lamdam sida koi hena kana ba phangani duga hena zo koi gi sikhom sa blog jo daga koi gi tongan doctor mem leng birak pa ki director leng birak pa Rotary Club si mem leng birak pa sida makhata na koi gi andro ke ndo zo koi gi Rotary Club ta part of kano wena log jo daga atopa interface ta toba khungang gi meam da koi toba kana koi invite to wira koi angam contribute to jage duga samana facility si phangan ba Andro Khunjau dagi Andro Sanapat Fauraga Yambem Taba Lambi ngasidagi Andro Mandal Development Association gi Chairman Y Nabachandra Galoinana Laikai gi miyamna semjinba hokre Andro Lamthabung Youth Club Andro Sanapat Youth Club ki volunteers singa loinana Nabachandrana achangba machinery sing sizinaduna akutpa mafam sing nung thaba hokre Andro Lamthabung Youth Club ki President Khambatona lambi asi sembi naba sarkar gi mari leinaba department amasung kendra gi MLA da haizarabasu sembi dabadagi miyamna chathok chasinda khudong chadaba kaya adu yenglaga Y Nabachandra ga loinana semjinbani Development Association gi Chairman Y Nabachandrana lambi asi loisinbada sayol amarom changlaba yai masi loiraba matung lambi gi nak yeta drain sing semgani culvert na singbagi tangai fadaba leirabasu mahaki maikai degi semgani haiki Andro Sanapat ki Secretary CH Bhaigona lambi asi sembi naba sarkar da haizaru rabasu Thaubal Multi-Purpose Project ki canal semli bamaramna konna semsi hairaga haujik canal semba loikiba chahi ani farabasu sembi dana lakibani PMJSY gi program da yawi haibatai adubu lambi asi maton gi saruk khara koilas tharam laga haujik fawba sembi dana lakiba si pen de haiki Loktak Development Authority na tawkiba thabak sing amadi thadakiba senpham kayano karambai agency na thabak tawkibano haiba RTI gi khuthangda BJP RTI cell gi convener M Poirei hanbana information pibinaba thakiba application paukhum pirak tabadagi makhatana state commission da wakat khre hairi Handaki All India Pre-Medical Test da ahum suba position tarak khrabi Lukram Pusparani amasung marfutara manga suba position da lakhiba lare lakpam bio din maitai Khurai Sajor Lekai Improvement Committee na taramna okre Khurai Sajor Lekai Community Hall da pangthokiba thoram asida Forest Range Officer S Santi Kumar ITI gi Joint Director TH Manibabu Laisram Lekai Gram Panchayat ki Pradhan Y Radharani su sarwyaki Amaromda All India gi entrance test asida kuntra suba position tarakhibi Asem Rozi amasung marfu mari suba position da lakhiba Lokrakpam Bisorjichu Honiros Kids Daycare Home da pukning thogatuna taramna okre Kuki Baptist Convention number 4 Mission Department na numit humni chatharakiba Men Society Camp G Gelbung Baptist Church Saparmana da loisenkre camp asida imungi head oiriba nupa chamri romna sarugyaki Jingtam amata oina hingminna duna naga kuki punna leminariba Manipur haina khangnariba state asida British na khudum challaba matungda English ang machanipan marfutarama thoigi April gi tang 29 ki matungda British laingak na chingamadi tamgi tonganba sasan khaidoktuna lehenkibani masina chingtamani gi marakta singsep thajilambani haina inat yokhat apun luplena thadorokpa cherolamana khangalakli ILP gi ihauda bhab tana haudabadagi nakalani gi thokhaningdaba thodok thokibani tampakta su chingi matawgum mitop changhandanaba bill ahum assembly da pass tawkibani Assam Tripura Bangladesh Burma amadi Bihar na chingba state singdagi changlakpa miyoi sing thingduna yelomi sing kanjanaba thabak lokhatpada ILP mathautai bhab tanadaba sing phaminaraga waroisin purakminasi chingtam animakna wakhal phathabiu haina cherolasina appeal tawrakli pawgi marakthana temba break amuka hana
Amuka hana taram namu oksari. Moregi irangda awana takraba miyoy singda Sahitya Seva Committee kaksing na cheng bek taramanga Hawaii bek ani thum box ama chana bathau yauna atay potlam kaya galoina na lupa lising kun mateng pangkri hairi. Power Grid Corporation of India Limited ki Corporate Social Responsibility Scheme 2014-2015 gi makhada Patchoy Part 3 gi Uningkhong Bazar da naungna saba market set ama ngasi miyam da khusinakre Thoramadu da Power Grid ki Deputy General Manager SI Singh Patchoy Gram Panchayat ki Pradhan Tomba Maitai Patchoy Police ki OC L Khogen yaungna miyoy kyana saruya ki market set asi miyam na ningthina sizinaduna matam sangna chatnanaba hotnabiu haiba wafam sing phongdokna ki Deputy General Manager SI Singh na haikibada corporation asina lairiba mafam singda chawkhat hannabagi pandamda market set asi sabani skill development work oina handloom and handicraft ki oiba training program su scheme asigi matangda pangthokli hairi mayamgi praja gi apoina leiba substation sigi apoina leiba praja sigi mateng oina na ba haidna apoina kachabani masi apoigi corporate social responsibility scheme haidna sai budingi apoigi local development gi fund ka hek lai adu fund dagi apoina masi market set khai dokcharaga market set si sa District Judiciary Infal East amasung Infal West na Forest Department ka khusamna duna ngasi lamfeda laiba court complex ta uchara kya thakre Thoramadu the District and Session Judge Infal West Thoksom Simon District and Session Judge Infal East A Guneswar Sharma CGM Infal West RK Memsa amadi Family Court ki Judge Maibam Manoj Kumar yaungna staff sing saruya ki Guneswar Sharma na phongdorakpada court complex bu lu na thambagi mathakta upambi sing thajinduna akoibagi khal kaihandanabagi pandamda thabak asi paikhatpani haiki aduga court asi mi mem se wakhan se khana saidaba ngata lakprina u gum phaja horagadi khetang environment su ko adu ma leibna masi u leragadi khetang pungning se shanti leragadi mi se case to su yam khana de ko aduna adu mogi purpose da environment su mo aduga khoi kano haita emotional su ani maki hoina bana sangsin jaba Central Forest Division ki Range Forest Officer Sadar West Range Sukham Ratan Kumar na mahausa ke khal kaithar eglibasi kannanaba Forest Department na paikhalakpagi manungsan na mafam asida su u thabagi thabak chathabani haiki Chakoin thariba makan sing asi Karpur adagi Thaibong Pungdon adagi mahi jaba aba ko mayam ama Pungdon na chingba su mayam ama yauri ko masi mayam sina koi court ki complex asibu sangna lehenba amadi kanabo kya mo porakani habise ai ache pathajaban Green Moirang Clean Moirang haiba pandamda Public Information Center Moirang lamkhai na changsilakpa ujara thabagi manungsan na ngasi Amofa Academy gi sanaroi amadi official single loina na AIDS nilamali sing ngangkha sports complex ki akoibada ujara kaya thakre ujara thabagi thabak asi Moirang gi manungda leiba maru oiba office complex sing da su sathaki gani hairi Public Information Center Moirang lamkhai ki secretary khabana phongdorakpada sanaroi sing gi damak khanduna mari leinaba department sing na AIDS nilamani sports complex asi yang sangbiu haiki Apunba nupi khunai kanba lup Thawbal Yaripok na sinduna ngasi lup asigi thongmi singna Yaripok Community Health Center gi manung amadi mapan gi mafam sing luna na thamnana ba sengdokre lup asigi secretary Nirupama na phongdorakpada taru tananba society ama oihannaba hotnabada anaba kaya na leiriba hospital asisu luna na thamgadabani haiba pandamda thabak asi paikhatpani haiki Epoxy sinjari base ko ye taru tananba society ama ade hospital je molaga di amna laina tina me am thoropa aduna maram oiraga ko hospital taru tehen ba ohenning ba adugi damakta ngasi yesugumna ba nupi kunai kan belupna sinja Manipurda ILP chana hangadabani yelhomi kannanaba bill puthokadabani haina JCILPS na miyam galoinana tha anirom misi mina yauna akanba khongjang sangsin ke bamatamda amadi bill asi puthoknabagi wafam khannarakpada ayet apan karimata pi khidrabasu bill asi pass tawraba matungda tongan ba maikai kaya dagi yaningdaba amadi ayet apan pibagi thabak thawong kaya chatharakli bill asi pass tawkhrabasu ayaba pidanaba wafam kaya phongdoknarakli Amaromda Assembly na pass tawkiba bill ahungi matangda Mizoram gi Chief Minister Lal Thahonla na phawba Bharat ki Prime Minister da bill ahumasi ayaba pidanaba ayiba cherol piduna taksin khrabasu Manipur sarkar gi maikai dagidi masigi paukhum amata hauzik phawbadi pirakpa leitri hauzik thabaki paukham bigani thabaki pau lobirasi High Court Manipur ki computer operator mapal logodori
graduate pass toba computer operator gi diploma certificate paiba sahi kuntra nipana gi hendaba miyosingna September gi tang tara fawgi manungda darkhas tarakpa yagani parikha center imphal do igani hairi Airport Authority of India gi Fire Services ki Junior Assistant Yankhai Logudori Masagi Chahi Kuntra Fawugi Manung Delaiba Class 10 Pass Tobugalunena Mechanical Automobile Natraga Fire da Diploma Pass Tobugalunena Sada Yankhai Pangba Myoshina September Gitang Taramanga Fawugi Manungda Darkhas Tarakpa Yagani Hairi Border Security Force ki Head Constable Amadi SI Punna Sani Kuntra Logudori Masagi Chahi Kundagi Kunipan Fawugi Manungda Laiba Yamdrabada Class 10 Pass Torba Myoshina September Gitang Kunmapan Fawugi Manungda Darkhas Tarakpa Yagani Hairi Indo-Tibetan Border Police Force ki ASI Stenographer Amadi Head Constable Khara Logudori Masagi Chahi Tara Nibandagi Kunmanga Fawugi Manungda Laiba Class 10 Pass Tobugalunena Steno Natraga Typing Haiba Myoina Lagliba September Gitang Taramapan Fawugi Manungda Darkhas Tarakpa Yagani Hairi Tongan ba fam khara launabagidama Assam Rifles ki recruitment rally ama pangthokadori masagi chahi kundege kuntaruk fawugi manungda leiba miyoi singna lagliba August kitang kuntra mathoi fawugi manungda darkhas tarakpa yagani October kitang kuntarukta rally pangthokani hairi Central Industrial Security Force CISF ki constable driver cum pump operator chamaga yankai taruk logudori Masagi Chahi Tara Nipandagi Kuntare Fawugi Manungda Laiba Yamdrabada Class 10 Pass Toba Driving License by Bimyoshina Darkhas Tarakpa Yagani Awang Nungpokyo and Lagliba October Gitang Tara Fawugi Manungda Darkhas Tarakpa Yagani Hairi Matakta Paliba Tabaki Pausing Asigi Hena Kupa Marol Babupara Laiba Job Center Dagi Kangba Yagani Asigidi Tabaki Pau Bizaba Matanga Salujere Jose Makataba Pawmo Lawiasi National Action Forum for Social Justice Manipur State Unit ki convener oina Hidam Khogen Chairman oina General Wahangbam amadi Toizam Kiranjoibu General Secretary oina khalle hairi Narcotics and Affairs of Border Police na ganja keji chamga ni fuga konana miyoi ani fari hairi farba miyoi singa dudi Naurem Ranjit apokpa Sursan amadi Naurem Priyoberta apokpa N Mangi Tentha Khunau dagini makoina Tata Truck Registration Number MN04 A1138 ta ganja sing adu purakpada fabani hairi amorom da border police ki kangbu asina hatta mana ingkol dagi Guinness alias ibem sanani kaubi nupi ama SP capsule lising masatret marfu amadi N tablet humpuni pan ka konana fare haina police ki piaro na khangalakli Potchagi mamal tangkhalakliba asi control tawgadabani haina CPI Konthaujam Local Council na thadorokwa cherolamana khangalakli lalwaliba singna potchagi yoningba mawongda yoliba asi lengak pasingna athuba matamda yengsingadabani hairi Central University on Kraba Manipur University asigi chawkhat thaurangi thabak paikhatpada semgat sagatliba building singi mafam kharada quality control tawdaba yaure haina University asigi mahairoi amadi staff kharana ISTV news ta fongdorakli saba loikiba chahi anirom ta ngariba University asigi type 2 gi quarter gi mafam kharada ising yuba yawbadagi quarter da lairiba miyoisingna khudong sadaba mayoknare ising yurakpa asina athuba matamda ningkhairakpa yaba phibamda leibadagi quarter sida lairiba miyoising mi paiba poknare mari leinaba singna mityeng sanghanningbagi apamba fongdoknarakli Indian Red Cross Society Manipur State Branch na Manipur da ahanba oina ising sengdoknaba machine nama wangu hainawyam awang lekai da khinkhre machine asina pungda ising liter lising mari dagi lising taruk fawba afaba ising puthokpa ngami hairi society asina Thobal District Branch ka khusamnaduna handaki isawda awaba taraba wangu amasung chairel gi BPL da leiba miyoi chama kundasu relief material sing yenthokre hairi Kanglai Chanu kan balupna ngasi Kanchipur amadi Thobal Maikai de leiba restaurant sing da drive chathabada natai sadana leiramba pakhang leisabi kaya phagat le hairi lamlong da leiba lupki office ta pangthokpa pawgi mifam amada president T Gambhina ngasi Manipur haugalakliba naharol nupa nupi kaya gi lamchat sajat asi yamna phachilaktre masi maru oina hangliba restaurant sing asina chawraba maram ama oiri government na restaurant fast food sing hangbagi chap chaba nabi ama semduna hanghanna ba midyeng sangbiu haiki IGR South ki minyang makhada mapan suba sector ge ani suba Assam Rifles na Senapati district ki Lairam Punka primary school gi mahairu singda
boy kolom sing yenthokre hairi Amaramda Kunipan Suba Sector gi Kun Suba Assam Rifles na Thobal District ki Kairak Khulda lem na layang bagi kem ama pangthokre punna miyoi lising ama layang bagaloina na hidak langthak sing lem na yenthoki chana bagi pau phongbigani Ngasigi sana bagi pauda State Inter-School JN Hockey Tournament ki sahi tara manga makhagi nupa masagi winner Imphal East ki mahut chenliba Young Pioneer English School amadi sahi tara tret makhagi nupi masagi winner na Imphal West ki mahut chenliba Nongsup Imphal Sagol Tongba High School na oikre Youth Affairs and Sports Department Kumal Lampak na sinduna Nupi masagi team mahum amadi nupa masagi team taruk na saruk yaduna Kumal Lampak Hockey Stadium da zathariba sahi tara manga makhagi nupa masa amadi sahi tara taret makhagi nupi masagi State Inter-School JN Hockey Tournament ngasi loisin kre loisin bagi thoramda Youth Affairs and Sports Department ki Joint Director Pramoda Imphal East ki DYASO Motilal Yas ki Football Coach Maniratan DYASO Thobal gi Supervisor Omesori su saruk yaki ngasi sanaki banupi masagi aroiba league round match da Imphal East ki mahut sinliba Nongsup Imphal Sagol Tongba High School amadi Thobal District ki mahut sinliba Career Residential Academy Charangpat Panjil ani chanaduna draw chatkre nupa masagi aroiba match ki sanaki badai Imphal East District ki mahut sinliba Young Pioneer English School na Bisnupur District ki mahut sinliba Saiton Government High School bu Panjil taret anida maithiba piduna tournament asigi champion oikre Winner oiraba amadi runners up taraba team singda thauromapu singna trophy sing khusinaki winner oiraba nupa masa amadi nupi masa gi team Delhi da pangthokadoriba National JN Hockey Tournament da saruk yaragani Imphal West District Football Association sinduna malo makha ground da chathariba First Division amadi Super Division gi matching ground gi phibam phattabana matam kra yaithoklaba matungda ngasidagi makha taba matching sanaba hokre ngasi sanakiba kunithoi suba L Sangita Devi Memorial First Division Football League ki ahanba match da Wafa Wangoina Group Center CRPF Langjingbu goal ama sunoda maithiba pikre Wafa Wangoi gi mai pakpagi goal adu PH Hembana penalty da chanki match asida Wafa Wangoi gi H Nauba amadi CRPF ki sanaroi Amarjit match sanaringai manungda sanabagi niyom thugaibagi damak Central Referee na red card piduna field dagi mapan thogan ki amadi CRPF ki Bombay su yellow card ani fangbadagi red card piduna field dagi mapan thoki League asigi anisuba match ki sanaki ba Sai RC Takyel na HNSC Haurai Bibu goal ani sunoda maithiba pikre Sai RC gi mai pakpagi goal adu N Dinesh amadi Thotchan na chanki Imphal East District Football Association sinduna YSWC ground khongmanda team tarana saruk yaduna ngasidagi Maharaj Kumar Ghanendra Memorial Super Division Football League hokre Haudopagi thoramda Uchekon Nongsup ki Jilla Parishad TH Amirani Devi Imphal East District Football Association ki President KH Mohori amadi SWC Khongman ki President P Joy Kumar na thorama pusing waiki ngasi sanaki ba match da PYA Kairang na KIYC Khetri Iril Mapanbu goal mari amada maithiba pikre PYA Kairang ki goal sing adu K Maniranjan MD Sana NG Bungo amadi Soheb Khan chanki KIYC Khetri Iril Mapangi amata ngairaba goal adu Rohit Hussein na chankibani Kanglai Body Builders Gym Sagolban Tera Sapam Leraki Sanaroi Singna Manipur gi tongan ba association amadi gym singi oja singbu thongni duna Mangal Asibat ni bagi thoram gym asida pangthokre thoram asida Manipur Body Builder Association Mabagi Advisor AK Ipotomba Gauramani, Joint Secretary Rajiv Sanjoy, All Manipur Gymnasium Welfare Association ki Vice President Biramni, Assistant Secretary M. Bipin, United Gym Nauremthong ki Chief Coach S. Dhruv, Prabhavati Fitness Wangkhai ki Chief Coach N. Premnath Susaruya ki Gym Masina National ki Thakta Masing Yamlaba Medal Laubaga Loinana Mapalak State Champion Oikre, Maridak Mr. Kanglai Paki Team Champion Oibaga Loinana Manipurda Body Builder Sanaroi Masing Yamna Puthokpagi Mana Kaya Fangkre
जिम मसीगी चीफ कोच जयचंद्रना सानारोई सिंगना ओजा गुरुबु थक्सी खासी नाइना निंगदुना सानारबदी तुंगदा सोइदना माइपाकपा अफावबा मियमा ओइबा ngamgani haiba wafam sing phongdokhi District Football Association Thawbal na sinduna Hairok Polo Ground da team nipa na saruk yaduna ngasi sanakiba First Division Football League Tournament ki ahanba match da LFC Lilong na Sauya Hairok pu goal manga sunoda maitiba pikre LFC Lilongi goal sing adu abung sana ahum sanki atopa goal ani aduna Gogoza amadi maringam na sanki ani suba match ki sanakiba da SLYO Texam na CSWC Sandrakhongbu goal ahumani da maitiba pikre LLYO Texam gi goal ahumadu rupna chanki CSWC Sandrakhongi goal ani aduna Milan amadi Rosan na chanki All Manipur Football Association na sinduna hayengdagi Artificial Top Ground da District Ahumgi team na saruk yaduna tara mga suba sa hitara nipan makhagi Junior Girls Inter District Football Tournament pangthoklagani ahoba numita Imphal West District Football Association amadi District Sports Association Kaksinga sanagani All Manipur Football Association na sinduna tha sigi tang mari dagi Imphal gi mapal kangjebungda pangthokani tawramba tara suba Manipur State League Manipur gi masak nairaba team tara ni thoina saruk yaduna tha sigi tang mapan dagi pangthoklagani league asi hana KH Joy Kisan na sponsor tawduna pangthokani haina tawramba adu All Manipur Football Association gi mifam na lawkhiba warep na Khumuksam Ingosa Singha Memorial Trust na sponsor tawragani haina Amfa gi General Secretary L Ranjit Roy na phongdorakli Maang na makataraduna tournament asi mai pang na pangthokpada Manipur da lairiba praja section khudingmak na mateng pangbinaba appeal tawrakli Hairiba Manipur State asida punna team train thoina saruk yaduna sanagadoribani aduna sanagadoriba akhoi Manipur State asi mayam punna mapung phana pangthopong namnabada mai le punamuktagi angamba mateng pangbinaba corporation pibinaba madagi hota mangyonana All Manipur Football Association bakidagi amutagana noluksari Jingthang Lairembi Kang Association Bamdiar na sinduna Bamdiar Makha Community Hall da Kangkhut Mapanna group ani thokna khaidoktuna ngasidagi Education Department gi makhada hana oza oiramba Namram Birchandrana donate tawba tara suba let Namram Anganghal Singha Memorial Kendra wise chahi humfu amadi makhagi League Cup knockout kang tournament haukre ngasi ahoba numiki sanakiba match da Konthokjam Kendra Kangkhut na oinam Kendra Kangkhut pu panjil tara humdoi tara mathoi kaptuna maithiba pikre hayeng kaisamthong Kendra Kangkhut amadi Nambol Kendra Kangkhut ka sanagani All Manipur Football Association na sinduna pangthoka dariba tara mga suba Junior Girls Inter District Football Tournament ki match official oinaba miyoi nipan khankre match commissioner na KHS Sarachandra amadi KHS Modhuchandra ni amaromda tournament asida spotter oinaba L Chawba amadi M Surmala khankre khallaba sing hayeng nungthil pungani tabada artificial turf ground da report tawgadabani hairi All Manipur Football Association na sinduna tha sigi tang tara ni thoiti ki tara manga fawa tara mari suba mini state level volleyball tournament mayang Imphal gi Khuman mini stadium da pangthoklagani saruk yaningba club association amadi unit singna tha sigi tang tare tagi tara fawagi nungthil pung amadagi mari fawagi manungda entry form pisilakadabani hairi hauzik ngasi nomagi ayeng asagi pau ICR Lampel Patagi Pangba Paugi Matungina Ngasigi Kwaidagi Saba degree Celsius Kunipan Dasmik Mari Kwaidagi Ingba degree Celsius Kunmatoi Dasmik Mari Nuksitayauba Ising Manilgi Chang Ayukta Sada Marfutara Humdoi Nungtildana Sada Humfunipan Nongjugi Chang Nil Loisilakpada Mariba Pau Amukhana Assembly na pass tawkiba bill ahum Bharat Sarkar na ayaba pidana ba Mizoram gi Chief Minister na Prime Minister Narendra Modi da ayaba pidana taksinkhre Mizoram gi Chief Minister na Assembly da pass tawkiba bill ahum gi matang da karimata khangdana khut thingzinduna ngangbagi mathau dade haina Congress MLA N Birena magi Facebook account da phondorakli amadi Bihar gi MP oiramba Papu Yadav na maram chadana Kanglup naiba wafam phongdoktuna Manipuri singbu aki akhang pibagi mayokta Delhi da Maimet na signature campaign chathabaga loinana Prime Minister da wakat kadauri Mideng tabiro puna ko amukah na kurumjari